Miss TV mi ingtabi wasing buno mate kudesu ni taram okjari maraki pau miyam da bizari. JDU dagi BJP da changkiba MLA mangabo disqualify tawgadavani haina file tawrakiba petition adu ngasi constituency gi 10 schedule gi makhada Legislative Assembly da lingliba speaker ki tribunal na ahanboy na hearing chathakre se nabakhara laibadagi chayol mari gi matungda hearing chathanaba speaker na ayapi kre ngasi ayu pung 13 makhai dagi chathaba haukiba wayal aduda constitution gi 10 schedule gi provision sing amashung Manipur Legislative Assembly disqualification on the ground of defection rules 1986 ki rule 6 ki matung ina disqualify tawbiu hadna speaker ki tribunal da petition file tawraktuna hajarakhiba MLA sing adudi Thangmaben SG MLA Kumukjam Joy Kishan Wangkhai SG MLA Thangjam Arun Kumar Jiribam SG MLA Asabuddin Tipaimuk SG MLA Ngur Sanglur Sanate amadi Chorchanpur SG MLA LM Khauteni petitioner ohumna file tawrakiba petition singi matung inna assembly speaker ki tribunal na tongan ba disqualification case direct MLA manga sigi mathakta register tawduna lokhatkibani MLA manga sigi mathakta lokhatpa tongan ba disqualification case manga amadi JDU gi maikidagi case taruk taret asigi proceeding chathaba loirba matung Legislative Assembly ki gate number 1 da Paumi Singh Unaba Amada petitioner Oriba Congress ki Hareshwar Goswami ki Maikaida Council and Bhupendrana Haikibada ngasi ahan bo oina chathakiba hearing aduda che nabakhara leibana amadi MLA sing gi Maikaida gi che fangi phangde hainarakpadagi chayol mari gi matung hearing amuk chathanaba speaker na ayawa pirakre adubo hariba disqualification case asidi singani kunithoida Constitution ki 10 schedule ki manung channa MLA manga asibo disqualification tawbinaba petition ama Congress ki Hareshwar Goswami na petition ama file tawkibani adubo petition file asi handak chahi lisingani kunmari da oina register tawna lemliba asi lisingani kunithoi oigadabani masigdamak condemn tawi lunena atopa case ani amasu JDU gi maikidagi tawrokna punna case tare ni Supreme Court ki order gi matung ina tha hongi manungda hariba disqualification case ki final decision pigadabni adubo chahi ani suruklabani haiki so there is a whole point aduna poina so we have praised very strongly so kindly expedite it kindly madam ni city disqualification petition na sida sahi manga sangmudi yabna tamna hadik sahi ani rom sangam bare Supreme Court has within 3 months have to disqualification petition just have a 3 months high so far the proceeding have started for which which is a good move. Haukiba chahi lisingani kulhumdagi September thadagi India pumbagi oina haudokiba PM Bishwakarma scheme gi chahi amma pung farak bagi thoram ama ngasi Imphal is DC Office Complex ta Laiba State Institute of Rural Development SIRD gi auditorium hall da pangthokre Imphal East District ki Deputy Commissioner Kumantem Daina Imphal East Jilla Parishad ki Chairperson Dr. P. December Slegi Joint Secretary Hana Kamai Amadi Additional DC Johnson yauna pangthokiba PM Bishwakarma scheme gi thoramaduda scheme asigi makada tongan ba makhagi training loikraba miyoi singi mafamda certificate sing yenthokpagi thoram amasu pangthokhi Scheme asigi makada tongan ba trade tarani panda kumja lisingani kuntare kunipan fawbagi manungda training tawduna certificate fanglaba singna loan gi sentang kaya lauthaduna isa gi oiba senthok lambi sembata natana miyoi kaya bo thabak pinabagi pandamda puthokhi bani amadi ahan bagi oina scheme asigi makada lupa crore 13 su kai thakre Department of Skills Labor Employment and Entrepreneurship ki makada leiba Manipur Society Skill Development na sinuna pangthokiba thoramaduga mailena DC Kumantem Dainana fongdolakpada Manipur gumba human resource marangkaina leiba lamdam amagi oina di scheme asi yamna kanab scheme amani scheme asida apply toba matamda verification thuna amadi mai paklakpagi chang wangna balairiba trade tarani panasidagi tongan ba trade sing khangba mathautai karigumba atopa miyam amana hana khankraba trade amada hanjin khallabadi mai paklakpagi chang nemi amadi verified tawraba beneficiaries singda magi khaliba trade adugi matung ina training kaya pirabagi tungda loan da natana thabak adugi matung ina polam kaya su fangani haiba wafam su thamki Nation ka tailors yaman bagi ministry na su no is yamal le na paira anu haireba
ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯦꯛ ꯁꯨꯔꯦꯅ ꯃꯤ ꯂꯣꯏꯅꯃꯛ ꯆꯦꯛ ꯁꯨꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯑꯣꯏꯊꯣꯛꯇꯦꯗꯅꯀꯣ ꯌꯨꯝ ꯂꯣꯏꯅ ꯁꯥꯒꯗꯧ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯏꯁꯥꯅ ꯄꯥꯝꯖꯕꯗꯣ ꯌꯥꯝ ꯂꯩꯕꯅꯦ 19ꯗ ꯑꯩ ꯑꯣꯏꯔꯝꯃꯒ ꯑꯩꯗꯤ ꯗꯣꯕꯤꯁꯨ ꯈꯟꯕ ꯌꯥꯏ ꯀꯩꯝꯇ ꯐꯤ ꯁꯨꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯋꯥꯡꯈꯩ ꯐꯤ ꯔꯥꯅꯤ ꯐꯤ ꯃꯌꯥꯝ ꯁꯨꯔꯤꯗꯅꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯗꯣꯕꯤꯒꯨꯝꯕ ꯈꯟꯕ ꯌꯥꯏ ꯑꯗꯒꯤ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯅꯥ ꯁꯥꯟꯅꯔꯤ ꯒꯣꯜ ꯁ꯭ꯃꯤꯠ ꯇꯧꯕ ꯌꯥꯏ ꯑꯗꯩ ꯁꯣ ꯁꯥꯕꯒꯤ ꯂꯣꯛ ꯁ꯭ꯃꯤꯠꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯅꯗꯕ ꯇꯧꯔꯒ ꯈꯔꯁꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯤꯌꯣꯕ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯀꯩꯅꯣꯗ ꯇ꯭ꯔꯦꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛꯇ ꯃꯦꯁꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯕꯤꯜꯗꯤꯡꯗꯤ ꯌꯥꯝꯗꯤ ꯎꯗꯦꯅ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯕꯤꯁꯅꯨꯄꯨꯔ ꯑꯦꯁꯤꯗ ꯖꯦꯗꯤꯌꯨꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯂꯣꯏꯅꯅ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯔꯤꯇꯥꯌꯔ IAS ꯑꯣꯏꯅꯥꯝ ꯅꯕꯀꯤꯁꯣꯔꯒꯤ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯂꯩꯕ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯔꯥꯎꯟꯗ 5 ꯂꯝꯂꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ngarang numidang pung 7:45 rom tabada car tongduna lakpa masak khangdaba mioi khara laklaga mioi amana car dagi kumtharaktuna nongmai round 5 rom kapsilamki amadi thuna yangna chatki adubu imungi mioi sing amadi potchai singda amang atadi amata thokidi hairi thaudo adu thokraba matungda thaudok thokphamda Bisnupur district police ki khutpu ama thuna yang changsilaki amadi thaudok tuga mailena case amasu lakhoi hairi JDU Manipur ki Vice President su Odiba Manipur Linga ki Hanagi Chief Secretary Oinam Nabakishore IAS Ritier ki Ningthokong Ward number 7 da leba yumda ngarang numidang sakhangdaba mioi singna nomai kapsil lamba thodok yaningda phongdok tuna Ningthokong khale kai Ward number 7 da maira bai bisingna ngasi wakat nipam chatakre wakat nipam aduda aikoi santi pami yumlakta nomai kapsinba yaningde micham yamda aki khang Tokan bigano haina thaba plekar kya su sizinaki khongjang loyamana phongdokhibada kuki narco militant singna landaraktuna mihul tharakta hulingai kaidongai amuk landarakani khangringai treyaksida yumlakta nomai kapsilaktuna aki khangnang hanba yaningde matungda tawbiganu aduga ngarang nomai kapsilam libasi kanano amadi kari maramgino haibadu sengtok pirau haiki Thadaraga kanagi jagada tagadoino haiba khangraba matam machida ngasi isa sakhangdaba isa jingna karigi maramgi damakta nomai maru kapsan biribano hairiba wafam ache athuba matamda sengdokpirau maira paibi ima ibenjing amadi yamna thamoi sokna machi nuaijade machi matung manauju machi gumba thaudo ache tawbiganu haidana gong gi wa number 7 gi leibiriba adagi lekai asida leibiriba ima ibenjing punamakna masi matungda amuk hana tawbiganu haidana mayamgi mahusilaga haijere Divisional Forest Officer DFO welcome Romabai gi meeting makada 78 Wildlife Week celebration isingani kunmariga mailena wildlife conservation through coexistence haiba thimda district level painting and essay competition ama Bisnupur Forest Division na senduna Mangolngambi College nithokong ngasi pangthokre district level painting amadi essay competition aduda category ani khaidoki class 5 tagi class 8 phawna category 1 class 9 tagi class 12 phawna category 2 oiki district level painting amadi essay competition aduda Bisnupur district ta leiba tonganba class tongan school kun henbagi mehairo chartered henbana saruyaki DFO welcome Romabaina phongdokhibada nongna inkalakliba tungi yumbirel oigadoriba mahairo singna lamlaki sa uchek uwa medicinal plant na chingba wildlife sing kamdongna yokhatkani loinana makhoibu Makoigi Tamoida Nature Nungsiba Pawananaba Tharomasi Pangthokpani competition asida makok mathang tak labasing state ki thakta amuk competition tawgani madugi matungda makok mathang taraba mahairosing khangatlaga national ki thakta amuk saruk yarugani amadi Loktak Park ki akobada tariba khunja singnasu Loktak Park ta chentharakliba phumdi sing asida kharsha hog deer yawba thengnabirabadi athuba matamda manak nakpa forest office singda pau pibiu haina appeal tawki District level painting amadi essay competition aduda Bisnupur Forest Division ki range officer RK Sadananda Bisnupur range ki range officer Mutum Nilamani amadi Moirang range ki range officer Hidangmayung ki Chandrasu Saruyaki
ꯇꯧꯖꯈꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯑꯗꯨꯕꯨ ꯁꯤꯗ ꯐꯨꯝꯗꯤ ꯆꯦꯟꯊꯔꯛꯄꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯂꯩꯖꯗꯦ ꯑꯗꯨꯒ ꯆꯦꯟꯊꯈꯤꯕ ꯈꯔꯁꯥ ꯑꯁꯤ ꯀꯔꯣꯝꯗ ꯆꯦꯟꯊꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯇꯣꯔꯕꯥꯟꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁ ꯑꯁꯦ ꯊꯦꯡꯅꯕꯤꯔꯕ ꯊꯣꯛꯑꯕꯗꯤ ꯑꯩꯈꯣꯏ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯛꯄ ꯐꯣꯔꯦꯁꯀꯤ ꯀꯩꯕꯨꯜꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯀꯩꯕꯨꯜ ꯃꯌꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯩꯕꯨꯜ ꯋꯨꯃꯦꯟ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯐꯥꯔꯁ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯐꯥꯔꯝ ꯂꯥꯏꯚꯂꯤꯍꯨꯗ ꯕ꯭ꯂꯣꯛ ꯏꯟꯆꯥꯔꯖ ꯕꯤꯁꯅꯨꯄꯨꯔ ꯊꯧꯅꯥꯎꯖꯝ ꯁꯥꯏꯂꯦꯁ ꯀꯨꯃꯥꯔ ꯀꯩꯕꯨꯜ ꯋꯨꯃꯦꯟ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯑꯁꯥ ꯕ꯭ꯂꯣꯛ MIS ꯃꯦꯅꯦꯖꯔ ꯕꯤꯁꯅꯨꯄꯨꯔ ꯁꯂꯥꯝ ꯔꯦꯛꯁ BYDO क्लब कैबुल की प्रेसिडेंट सलाम शरद लैमरेल सिंथा मैरा पाइबी लोप कैबुल मेलेका की सेक्रेटरी टोंग्रम इबेम हलना अथोब मिथुंगनेन सिंह अमदी वांगांग लोइसिंग ओइना सरुक याकी थरम अदुदा कैबुलदा लैबा सेल्फ हेल्प ग्रुप तरा की मेंबर सिंह सरुक याबगा लोइना सेल्फ हेल्प ग्रुप सिंगना लैबाक सिगी सेमिटलोन फगत हनबदा लौरिबा थौदांग सिंह अमदी बैंक लेंगा के लोइसंग सिंगा खुसमदुना पाइखतपा याबा थौरांग सिंह लोइना सेमिटलोन चौखतनबगी मतंगदा अखंग है कयाना वांगांगदुना खंगमिनकी मरकी पाउ पिजो मतांग से लोइसिंजरी मिटिंग ताबिरिबसिंगबु खुरुमजरी।